ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯖꯦꯅꯤꯁ ꯊꯧꯅꯥꯎꯖꯝ꯫ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯑꯃꯗꯅꯤ ꯅꯨꯄꯥ ꯑꯃꯈꯛ ꯑꯣꯛ ꯈꯣꯡꯕ ꯃꯈꯩ ꯀꯞꯇꯨꯅ ꯂꯩꯔꯤ꯫ ꯇꯣꯟꯗꯥꯡꯅ ꯑꯁ ꯏꯇꯥꯎ ꯃꯤ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯅꯪꯕꯨ ꯇꯣꯛꯎꯃꯤ꯫ ꯅꯤꯡꯊꯧꯅ ꯏꯇꯥꯎ ꯀꯃꯥꯏꯅ ꯀꯞꯄꯣꯏꯗꯣꯏꯅꯣ? ꯑꯩ ꯑꯃ ꯂꯩꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯂꯨꯍꯣꯡꯈꯤꯕ ꯍꯥꯏꯕꯁꯤꯕꯨ ꯍꯧꯅꯕ꯭ꯔꯣ ꯏꯇꯥꯎ? ꯌꯥꯔꯤꯁꯦ ꯅꯪꯒꯤ ꯂꯥꯏꯕꯛꯇ ꯇꯝꯃꯝꯗꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯑꯣ ꯀꯩꯗꯧꯔꯒꯦ? ꯏꯇꯥꯎ ꯉꯁꯤ ꯃꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯁꯤꯔꯤꯕ ꯁꯅꯥꯁꯦ ꯑꯩꯅ ꯄꯤꯈꯤꯕ ꯁꯅꯥꯗꯨꯅꯤ ꯏꯇꯥꯎ, ꯑꯁꯤꯗꯁꯨ ꯅꯠꯇꯦ ꯃꯥꯅ ꯑꯋꯥꯠꯄ ꯑꯃꯇꯪ ꯂꯩꯔꯦ ꯍꯥꯏꯕꯗ ꯑꯩꯅ ꯃꯌꯨꯝ ꯆꯠꯇꯨꯅ ꯃꯧꯊꯤꯜꯂꯤꯕꯅꯤ꯫ ꯇꯣꯟꯗꯥꯡ ꯁꯣꯔ ꯑꯗꯨ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯃꯗꯨꯅ ꯅꯕꯥꯅꯤ ꯌꯥꯅꯔꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤ꯫ ꯍꯧꯖꯤꯛ ꯄꯣꯠ ꯑꯃꯨꯛ ꯄꯨꯊꯣꯛꯑꯒ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ? ꯑꯗꯨꯒꯤ ꯁꯔꯨꯛ ꯌꯨꯝꯗ ꯍꯜꯂꯁꯤ ꯂꯥꯎ꯫ ꯅꯤꯡꯊꯧ ꯈꯔ ꯄꯦꯟꯗꯕ ꯃꯥꯟꯕ ꯃꯑꯣꯡꯗ ꯑꯩꯅꯗꯤ ꯏꯃꯥ ꯑꯁꯣꯟꯕꯤꯗꯨꯗ ꯏꯃꯥ ꯅꯃꯧ ꯅꯨꯄꯤꯗꯣ ꯀꯨꯏꯔꯔꯣꯏ ꯂꯥꯛꯂꯅꯤ ꯀꯥꯏꯅ ꯍꯥꯏꯔꯝꯃꯤꯅꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯆꯦꯄ ꯑꯣꯏꯅ ꯂꯥꯛꯄꯁꯤꯕꯨ ꯍꯧꯅꯕ꯭ꯔꯣ ꯏꯇꯥꯎ? ꯑꯩ ꯄꯦꯟꯗꯦ, ꯑꯩ ꯁꯨꯛꯄꯦꯟ ꯄꯦꯟꯗꯤꯌꯦ꯫ ꯅꯪꯒꯤ ꯅꯇꯧꯗꯨꯗꯤ ꯑꯩꯅꯦ ꯅꯨꯄꯤꯒ ꯀꯣꯏꯗꯧ ꯇꯜꯂꯦ ꯑꯋꯣꯏꯕ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯍꯨꯅꯤꯀꯣ ꯍꯨ꯫ ꯍꯦ ꯅꯨꯡꯁꯤꯕ ꯁꯥꯕ ꯂꯥꯏ, ꯅꯪ ꯂꯝꯁꯤꯁꯤꯌꯣ ꯍꯥꯏꯁꯤꯅꯤ ꯅꯪ꯫ ꯇꯣꯟꯗꯥꯡ ꯅꯤꯡꯊꯧꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯂꯩꯕꯥꯛ ꯃꯈꯥꯗꯨꯗ ꯐꯝꯗꯨꯅ ꯀꯞꯂꯤꯕ ꯅꯤꯡꯊꯧꯕꯨ ꯃꯥꯅ ꯈꯖꯤꯛ ꯆꯤꯡꯈꯠꯄꯤꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯑꯣꯏꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯑꯗꯨꯁꯨ ꯌꯧꯔꯕꯗ ꯇꯣꯟꯗꯥꯡ ꯅꯤꯡꯊꯧꯕꯨ ꯁꯨꯃꯥꯡ ꯑꯗꯨꯐꯥꯎ ꯊꯤꯟꯕꯤꯔꯝꯂꯒ ꯃꯥꯁꯨ ꯃꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯃꯅꯥꯇꯣꯟꯒꯗꯨ ꯀꯞꯂꯨꯕꯒꯤ ꯐꯨꯂꯤ ꯇꯧꯗꯨꯅ ꯃꯃꯥꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯏꯃꯥ, ꯍꯣꯏ ꯏꯃꯥ, ꯄꯂꯦꯝ, ꯊꯣꯏꯕꯤꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕ ꯅꯆꯥꯅꯧꯕ ꯂꯥꯛꯑꯦ꯫ ꯏꯃꯥ ꯊꯣꯡꯒꯤ ꯄꯣꯔꯣꯟ ꯍꯥꯡꯕꯤꯔꯣ꯫ ꯃꯦꯝꯃ ꯇꯨꯝꯂꯨꯕꯒꯤ ꯃꯁꯝ ꯑꯗꯨ ꯁꯦꯝꯗꯨꯅ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯑꯣꯏꯔꯝꯂꯤꯕ ꯃꯆꯥꯅꯨꯄꯥꯒꯤ ꯐꯤꯕꯝ ꯑꯗꯨꯗ ꯃꯦꯝꯃ ꯁꯥꯎꯅ ꯍꯦ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕ ꯑꯗꯨꯕꯣ? ꯌꯨ ꯊꯛꯄꯒꯤ ꯉꯥꯎꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯅꯠꯇꯨ ꯀꯥꯏꯅꯕꯒꯤ ꯀꯞꯄꯤꯔꯣ? ꯄꯂꯦꯝ, ꯅꯆꯥꯕꯨ ꯍꯤꯡꯂꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯤꯕꯒꯦ? ꯊꯧꯔꯤ ꯑꯃꯇ ꯄꯨꯊꯣꯛꯄꯤꯔꯣ, ꯅꯆꯥ ꯁꯤꯖꯈ꯭ꯔꯒꯦ꯫ ꯃꯦꯝꯃ ꯍꯀꯥꯝꯒꯗꯨ ꯋꯥ ꯆꯟꯗꯨꯅ ꯁꯤꯁꯨ ꯁꯤꯔꯣꯏꯗꯕꯗ ꯋꯥꯊꯤ ꯇꯧꯅꯨ꯫ ꯃꯇꯝꯁꯤ ꯊꯦꯡꯂꯕꯅꯤ, ꯆꯪꯂꯣ ꯇꯨꯝꯅꯕ ꯇꯧꯔꯣ꯫ ꯏꯃꯥꯁꯨꯅꯦ ꯃꯤꯠꯀꯁꯦ ꯄꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯅꯄꯥꯃꯨꯛ ꯇꯥꯔꯗꯤꯅꯦ ꯅꯪ ꯅꯥꯇꯩ ꯆꯥꯔꯔꯣꯏ꯫ ꯌꯥꯝ ꯊꯨꯅ ꯆꯪꯂꯛꯎ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯃ ꯑꯗꯨ ꯏꯃꯨꯡꯂꯣꯝꯗ ꯑꯃꯨꯛ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯋꯥꯈꯟꯗ ꯈꯜꯂꯤ, ꯑꯍꯣꯏꯗ ꯀꯣꯟꯅ ꯑꯣꯏꯅ ꯁꯤꯔꯒꯦꯗ꯫ ꯑꯁꯤ ꯈꯟꯗꯨꯅ ꯃꯥꯁꯨ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯤ ꯏꯕꯣꯍꯜ ꯍꯤꯡꯈꯣꯜ ꯅꯥꯄꯤ ꯑꯗꯨ ꯁꯦꯡꯅ ꯃꯦꯝꯃꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯩ ꯃꯃꯥ, ꯅꯆꯥꯅꯨꯄꯥꯗꯣ ꯉꯔꯥꯡ ꯀꯌꯥꯝ ꯊꯦꯡꯅ ꯍꯜꯂꯛꯏ? ꯃꯦꯝꯃ ꯃꯆꯥꯅꯨꯄꯥꯕꯨ ꯑꯃꯨꯛ ꯉꯥꯡꯕꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯑꯣꯏꯗꯕ ꯉꯥꯡꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯄꯥꯅ ꯍꯦꯛ ꯇꯨꯝꯈꯤꯕꯒ ꯑꯗꯨꯝ ꯍꯜꯂꯛꯑꯦꯗ ꯅꯆꯥꯅꯨꯄꯥꯗꯤ꯫ ꯅꯪꯅꯅꯦ ꯈꯔ ꯍꯥꯏꯌꯨ꯫ ꯃꯥ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯦꯀꯣ꯫ ꯐꯔꯦ, ꯑꯩꯅꯦ ꯏꯁꯥꯒꯁꯦ ꯑꯝꯇ ꯁꯦꯡꯗꯣꯛꯂꯨꯈꯤꯒꯦ꯫ ꯏꯕꯣꯍꯜ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯦꯅꯈꯥꯔꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯦꯝꯃ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ, ꯑꯩꯁꯦ ꯃꯈꯣꯏ ꯃꯄꯥ ꯃꯆꯥꯒꯤ ꯉꯥꯡꯐꯝꯁꯤ ꯃꯉꯥꯏꯈ꯭ꯔꯦ꯫ ꯑꯃꯁꯨꯅꯦ ꯍꯧꯒꯠꯂꯒ ꯑꯃꯨꯛ ꯉꯥꯡꯂꯛꯑꯅꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯅꯤꯡꯊꯧ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯃꯃꯥꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯃꯦꯝꯃꯅ ꯀꯔꯤ ꯇꯧꯔꯒꯦ ꯄꯪꯀꯧꯗ ꯀꯧꯔꯤꯕ ꯑꯗꯨꯕꯣ? ꯃꯥ, ꯑꯩ ꯏꯇꯥꯎ ꯇꯣꯟꯗꯥꯡ ꯍꯣꯏ ꯐꯥꯎꯗ ꯆꯠꯂꯨꯈꯤꯒꯦ꯫ ꯅꯪꯕꯨ ꯆꯠꯇꯅ ꯑꯗꯨꯝ ꯂꯩꯔꯒꯦ ꯍꯥꯏꯕ꯭ꯔꯣ? ꯍꯤꯡꯈꯣꯜ ꯁꯝꯕꯜꯒꯁꯦ ꯈꯔ ꯁꯦꯝꯃꯨꯅꯦ꯫ ꯑꯁ ꯍꯧꯔꯛꯂꯅꯤ, ꯀꯣꯟꯅ ꯁꯦꯝꯂꯁꯨ ꯌꯥꯕꯗꯨꯗ꯫ ꯃꯥ, ꯑꯩ ꯆꯠꯂꯦꯀꯣ꯫ ꯌꯦꯡꯉꯨꯅꯦ ꯁꯤ ꯃꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯒꯁꯦ ꯊꯋꯥ ꯁꯥꯕꯤꯕ ꯅꯠꯇꯦ꯫ ꯃꯁꯤꯗꯩꯁꯤꯗ ꯃꯄꯥꯁꯤꯅꯅꯦ ꯑꯩꯉꯣꯟꯗ ꯈꯛꯇꯅꯤ ꯉꯥꯡꯗꯧꯔꯤꯕ꯫ ꯅꯤꯡꯊꯧ ꯃꯃꯥꯅ ꯉꯥꯡꯂꯤꯕ ꯑꯗꯨꯕꯨ ꯇꯥꯔꯝꯗ ꯇꯣꯟꯗꯥꯡ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯟꯗꯥꯡꯁꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧꯁꯨ ꯃꯅꯥꯛ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯐꯝꯊꯩ꯫ ꯇꯣꯟꯗꯥꯡ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯀꯔꯤꯅꯣꯅꯦ? ꯍꯨꯔꯥꯟꯕ ꯂꯥꯛꯄꯗꯧꯅ ꯃꯈꯣꯜꯒ ꯑꯃꯇ ꯊꯣꯛꯍꯟꯗꯦ ꯍꯥꯏꯕꯅꯤꯗ꯫ ꯅꯪꯅ ꯃꯔꯣꯜ ꯑꯃꯅꯦ ꯀꯣꯛ ꯁꯥꯔꯤꯀꯥꯟꯁꯤꯗ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯅꯥꯛꯇ ꯐꯝꯂꯤꯕ ꯇꯣꯟꯗꯥꯡꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯇꯣꯟꯗꯥꯡꯅ ꯏꯇꯥꯎ ꯈꯠꯂꯨꯔꯅꯨ ꯌꯥꯔꯤꯃꯤ ꯅꯪꯕꯣ꯫ ꯄꯥꯝꯗ꯭ꯔꯦꯅ ꯑꯇꯣꯞꯄ ꯁꯥꯒꯩꯗ ꯇꯤꯟꯈ꯭ꯔꯕ ꯅꯨꯄꯤꯗꯨꯕꯨ ꯅꯪꯕꯨ ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯧꯈꯤꯒꯦ ꯍꯥꯏꯔꯣ? ꯅꯤꯡꯊꯧ ꯇꯞꯅ ꯏꯇꯥꯎ, ꯑꯩ ꯌꯥꯝ ꯄꯦꯟꯗꯦ꯫ ꯑꯁꯨꯛ ꯋꯥꯕ ꯆꯩꯅꯥ ꯑꯃ ꯄꯤꯔꯝꯂꯒ ꯃꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕꯗꯤ ꯌꯥꯔꯣꯏ꯫ ꯑꯩ ꯂꯃꯟ ꯁꯣꯏꯗꯅ ꯈꯨꯝꯒꯅꯤ ꯏꯇꯥꯎ꯫
ꯐꯔꯦ ꯀꯔꯝꯕ ꯃꯑꯣꯡꯗꯅꯣ ꯅꯪꯅ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯃꯤꯁꯦ ꯏꯗꯧ ꯑꯌꯤꯡꯕꯤꯒꯤ ꯅꯨꯄꯥꯗꯣ ꯑꯩꯒ ꯇꯤꯟꯅꯗꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯍꯤꯒꯥꯏꯋꯥ ꯇꯧꯁꯤꯟꯗꯨꯅ ꯑꯌꯤꯡꯕꯤꯒꯤ ꯄꯨꯟꯁꯤꯗꯨꯕꯨ ꯈꯣꯡ ꯆꯥꯍꯟꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯁꯦ ꯅꯪꯒꯤ ꯋꯥꯗꯣ ꯏꯇꯥꯎ ꯈꯪꯅꯔꯛꯑꯗꯤꯅꯦ ꯁꯤꯕꯝ ꯅꯥꯕꯝ ꯈꯪꯉꯣꯏꯀꯣ ꯀꯩꯗꯧꯕꯩ ꯈꯪꯗꯣꯏꯅꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜꯗꯣ ꯑꯌꯤꯡꯕꯤ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯆꯠꯂꯨꯁꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯕꯦꯅꯨꯅ ꯏꯕꯨꯡꯉꯣ ꯍꯩꯃꯥ ꯅꯤꯡꯊꯧ ꯏꯆꯥꯁꯨ ꯌꯥꯎꯔꯤꯗꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯃꯥꯅꯅꯦ ꯆꯥꯛꯀ ꯂꯣꯏꯔꯦ ꯍꯥꯎꯕ ꯍꯥꯎꯇꯕ ꯅꯪꯒꯤ ꯃꯔꯨꯞꯀꯅꯦ ꯆꯥꯃꯤꯟꯅꯔꯨ ꯂꯥꯛꯑꯣ ꯅꯤꯡꯊꯧꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯇꯣꯟꯗꯥꯡꯒ ꯄꯨꯟꯅ ꯆꯥꯛ ꯑꯗꯨꯕꯨ ꯆꯥꯃꯤꯟꯅꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯇꯣꯟꯗꯥꯡ ꯑꯃꯗꯤ ꯅꯤꯡꯊꯧ ꯑꯗꯨ ꯇꯣꯟꯗꯥꯡ ꯍꯣꯏꯒꯤ ꯁꯥꯏꯀꯜ ꯑꯗꯨꯗ ꯑꯌꯤꯡꯕꯤꯅ ꯉꯔꯥꯡꯇ ꯃꯌꯨꯝ ꯄꯥꯟꯈꯤꯕ ꯃꯈꯥ ꯂꯩꯀꯥꯏ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯅꯤꯡꯊꯧꯅ ꯇꯣꯟꯗꯥꯡ ꯑꯌꯤꯡꯕꯤꯒꯤ ꯃꯋꯥꯒꯤ ꯃꯌꯨꯝ ꯑꯗꯨꯕꯨ ꯁꯤ ꯂꯩꯔꯛꯁꯤ ꯅꯠꯇ꯭ꯔꯣ ꯑꯁ ꯅꯨꯄꯥ ꯍꯥꯏꯌꯨꯕ ꯃꯋꯥꯏ ꯀꯔꯤ ꯍꯥꯏꯅꯣ ꯈꯪꯗꯦꯃꯤ ꯌꯥꯔꯤ ꯅꯪ ꯑꯃꯁꯨ ꯑꯗꯣ ꯑꯌꯤꯡꯕꯤ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯑꯣꯏꯅ ꯆꯪꯂꯨꯁꯤ ꯂꯥꯛꯑꯣ ꯅꯤꯡꯊꯧꯒꯤ ꯋꯥ ꯑꯗꯨꯗ ꯇꯣꯟꯗꯥꯡ ꯄꯥꯈꯠꯅ ꯀꯔꯤ ꯑꯩꯅꯦ ꯆꯩꯒ ꯆꯥꯕ ꯉꯝꯃꯔꯣꯏꯀꯣ ꯅꯪ ꯆꯪꯒꯦꯁꯨ ꯆꯪꯍꯧꯔꯣ ꯑꯁ ꯀꯩꯁꯨ ꯇꯧꯔꯣꯏꯕ ꯅꯨꯄꯤ ꯑꯣꯟꯊꯣꯛꯅ ꯃꯥꯟꯈ꯭ꯔꯦ ꯉꯥꯏꯈꯣꯅꯦ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯍꯥꯏꯔꯒ ꯑꯌꯤꯡꯕꯤ ꯍꯣꯏꯗ ꯆꯪꯗꯣꯏꯁꯤꯕꯣ ꯃꯤ ꯉꯔꯥꯡꯇ ꯂꯨꯍꯣꯡꯗ ꯉꯥꯏꯔꯤꯕꯗꯨꯗ ꯅꯤꯡꯊꯧ ꯀꯔꯤꯁꯨ ꯊꯋꯥ ꯁꯥꯗ ꯑꯗꯨꯃꯛ ꯍꯥꯏꯔꯛꯂꯝꯃꯤ ꯃꯥꯅ ꯑꯩꯒ ꯅꯨꯡꯁꯤꯅꯔꯤꯀꯥꯟꯗ ꯑꯩꯉꯣꯟꯗꯒꯤ ꯂꯧꯈꯤꯕ ꯁꯦꯜꯁꯤꯡꯗꯣ ꯄꯤꯔꯛꯑꯣ ꯍꯥꯏꯔꯨꯗꯣꯏꯅꯤ ꯇꯣꯟꯗꯥꯡ ꯅꯣꯛꯇꯨꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯨꯡꯁꯤꯅꯔꯤꯀꯥꯟꯗ ꯅꯨꯄꯤꯁꯤꯅ ꯂꯧꯈꯤꯕ ꯁꯦꯜꯁꯤꯡ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯂꯨꯍꯣꯡꯈ꯭ꯔꯀꯥꯟꯁꯤꯗ ꯑꯃꯨꯛ ꯊꯧꯕ ꯆꯠꯄ ꯌꯥꯏꯅꯤ ꯅꯪ ꯋꯥꯁꯦ ꯑꯗꯨ ꯏꯇꯥꯎ ꯅꯪ ꯁꯥꯎ ꯑꯩ ꯌꯨꯝꯗ ꯊꯕꯛ ꯈꯔ ꯂꯩꯍꯧꯋꯤ ꯑꯩ ꯍꯜꯂꯝꯃꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯏꯀꯜ ꯑꯗꯨ ꯃꯃꯥꯏ ꯂꯩꯊꯣꯛꯈꯤꯒꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯁꯥꯏꯀꯜ ꯑꯗꯨꯕꯨ ꯐꯥꯗꯨꯅ ꯏꯇꯥꯎ ꯆꯪꯕꯗꯪ ꯆꯪꯃꯤꯟꯅꯔꯨꯁꯦꯕ ꯃꯇꯨꯡ ꯇꯥꯕꯗꯤ ꯑꯩ ꯊꯣꯛꯗꯧꯒꯦꯕ ꯂꯥꯛꯇ ꯂꯥꯛꯑꯣ ꯇꯣꯟꯗꯥꯡ ꯑꯗꯨꯝꯅ ꯅꯤꯡꯊꯧꯅ ꯍꯩꯃꯟꯕ ꯑꯗꯨꯗ ꯃꯥꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯑꯌꯤꯡꯕꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯃꯈꯣꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯊꯥꯡꯗꯨꯅ ꯆꯪꯂꯛꯂꯝꯃꯤ ꯂꯥꯏꯕꯛꯅ ꯐꯔꯤꯁꯨ ꯑꯌꯤꯡꯕꯤ ꯑꯗꯨ ꯁꯨꯃꯥꯡ ꯋꯥꯏ ꯁꯤꯠꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯇꯞꯅ ꯑꯌꯤꯡꯕꯤ ꯑꯣ ꯑꯌꯤꯡꯕꯤ ꯑꯌꯤꯡꯕꯤ ꯋꯥꯏ ꯁꯤꯠꯂꯝꯕꯗꯨ ꯂꯦꯞꯇꯨꯅ ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯃꯃꯥꯏꯗꯨ ꯅꯣꯟꯈꯠꯂꯛꯇꯨꯅ ꯌꯦꯡꯉꯛꯂꯝꯃꯤ ꯅꯤꯡꯊꯧ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯄꯥꯈꯠꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯇꯞꯅ ꯇꯥꯅꯤꯡꯊꯧ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ ꯌꯨꯝꯒꯤ ꯃꯩ ꯊꯣꯛꯂꯛꯑꯕꯗꯤ ꯆꯣꯞꯅꯕ ꯇꯥꯔꯦ ꯆꯠꯂꯣ ꯑꯝꯇ ꯆꯠꯂꯣꯕ ꯅꯤꯡꯊꯧꯅ ꯍꯩ ꯆꯤꯟꯊꯤꯕꯤ ꯅꯪꯅ ꯑꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯇꯒ ꯂꯨꯍꯣꯡꯂꯣꯏ ꯍꯥꯏꯗꯨꯅ ꯂꯧꯈꯤꯕ ꯑꯩꯒꯤ ꯁꯦꯜ ꯁꯅꯥꯁꯤꯡꯗꯣ ꯍꯧꯖꯤꯛꯇꯤ ꯏꯕꯥꯏꯅꯤ ꯊꯨꯡꯅꯗ꯭ꯔꯕꯅꯤꯅ ꯌꯥꯝꯅ ꯊꯨꯅ ꯄꯨꯊꯣꯔꯛꯎ ꯑꯩꯅ ꯂꯥꯛꯏꯀꯥꯟꯁꯤꯗꯅꯦ ꯄꯨꯖꯈ꯭ꯔꯒꯦ ꯀꯩꯅꯣ ꯇꯥꯅꯤꯡꯊꯧ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ ꯇꯥꯅꯤꯡꯊꯧꯒꯤ ꯋꯥꯗꯣ ꯇꯥꯕ ꯌꯥꯕ ꯋꯥ ꯅꯠꯇꯦ ꯆꯠꯂꯣ ꯍꯟꯈ꯭ꯔꯣ ꯍꯥꯏꯕꯅꯤ ꯅꯤꯡꯊꯧ ꯁꯥꯎꯅ ꯅꯪꯅ ꯁꯦꯜꯁꯤꯡ ꯑꯗꯨ ꯄꯤꯗ꯭ꯔꯕꯅꯤꯅ ꯑꯩ ꯌꯨꯝ ꯑꯁꯤꯗꯒꯤ ꯁꯨꯛꯍꯟ ꯍꯜꯂꯣꯏ ꯇꯥꯅꯤꯡꯊꯧ ꯅꯨꯡꯁꯤꯅꯔꯤꯉꯩ ꯅꯪ ꯑꯩ ꯌꯥꯅꯔꯤꯉꯩ ꯃꯇꯝꯗ ꯄꯤꯅꯈꯤꯕ ꯁꯅꯥ ꯁꯦꯜ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯅ ꯑꯇꯣꯞꯄ ꯁꯥꯒꯩꯗ ꯇꯤꯜꯂꯤꯕ ꯃꯇꯝ ꯑꯁꯤꯗꯕꯨ ꯀꯗꯥꯏꯗꯒꯤ ꯄꯤꯗꯣꯏꯅꯣ ꯇꯣꯟꯗꯥꯡꯗꯤ ꯁꯝꯕꯜ ꯃꯔꯨꯝ ꯑꯗꯨꯗ ꯍꯨꯃꯥꯡ ꯀꯥꯡꯂꯕꯅꯤ ꯏꯃꯨꯡꯒꯤ ꯃꯤ ꯎꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥ ꯌꯥꯝꯅ ꯄꯥꯈꯠꯂꯕꯅꯤ ꯑꯗꯨꯕꯨ ꯅꯤꯡꯊꯧꯗꯤ ꯁꯦꯜ ꯑꯃꯗꯤ ꯁꯅꯥꯁꯤꯡ ꯑꯗꯨ ꯄꯤꯗꯕ ꯌꯥꯔꯣꯏ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯑꯌꯤꯡꯕꯤꯗ ꯍꯥꯏꯔꯤ ꯑꯗꯨꯝꯅ ꯃꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯌꯤꯡꯕꯤꯒꯤ ꯃꯅꯦꯝꯄꯣꯛ ꯑꯄꯥꯕꯤ ꯑꯗꯨ ꯏꯃꯨꯡꯂꯣꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯧ ꯀꯔꯤꯅꯣ ꯅꯪꯅ ꯁꯨꯃꯥꯡ ꯃꯇꯣꯟ ꯑꯗꯨꯗ ꯇꯧꯔꯤꯗꯨꯕꯣ ꯀꯅꯥꯅꯣ ꯅꯨꯄꯥꯗꯨꯅ ꯇꯣꯟꯗꯥꯡꯗꯤ ꯃꯤꯍꯨꯟ ꯌꯥꯎꯗ꯭ꯔꯕꯅꯤ ꯏꯃꯨꯡꯒꯤ ꯃꯤꯅ ꯎꯈꯤꯕ ꯑꯗꯨꯗ ꯅꯤꯡꯊꯧꯗꯤ ꯊꯋꯥꯒ ꯁꯥꯕꯤꯕ ꯅꯠꯇꯦ ꯑꯌꯤꯡꯕꯤ ꯑꯃꯨꯛꯁꯨ ꯄꯥꯈꯠꯆꯩ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯏꯃꯥ ꯆꯨꯝꯅ 𝗡𝗵𝗭 ꯄꯤꯕ ꯂꯥꯛꯄꯖꯥꯠꯅꯤ ꯑꯗ ꯌꯨꯝ ꯈꯪꯗꯕꯒꯤ ꯑꯩꯉꯣꯟꯗ ꯍꯪꯉꯝꯕꯅꯤ ꯏꯕꯨꯡꯉꯣ ꯌꯥꯔꯗ꯭ꯔꯥ ꯅꯤꯡꯊꯧ ꯑꯌꯤꯡꯕꯤꯅ ꯏꯕꯨꯡꯉꯣꯒ ꯀꯧꯔꯛꯄ ꯑꯗꯨꯗꯗꯤ ꯁꯥꯎꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯃꯃꯥꯏꯗꯨ ꯂꯩꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ ꯅꯤꯡꯊꯧꯅ ꯆꯠꯈ꯭ꯔꯕꯗ ꯑꯄꯥꯕꯤ ꯑꯃꯗꯤ ꯑꯌꯤꯡꯕꯤ ꯑꯗꯨꯁꯨ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯤ ꯃꯈꯣꯏ ꯑꯅꯤꯅ ꯆꯪꯈꯤꯕꯒ ꯅꯤꯡꯊꯧ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯍꯤꯡꯈꯣꯜꯒꯤ ꯅꯥꯀꯟ ꯑꯣꯏꯔ ꯄꯥꯜꯂꯤꯕ ꯁꯦꯕꯣꯠ ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯍꯦꯛꯇꯨꯅ ꯄꯨꯔꯛꯂꯝꯃꯤ ꯇꯣꯟꯗꯥꯡꯅ ꯀꯩꯅꯣ ꯑꯃꯨꯛ ꯌꯦꯞꯄꯒ ꯄꯨꯔꯛꯏꯗꯨꯕꯣ ꯁꯦꯕꯣꯠꯅꯤ ꯇꯨꯃꯤꯟꯅ ꯍꯨꯔꯥꯜꯂꯛꯄꯅꯤ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯍꯥꯟꯅ ꯈꯪꯅꯔꯝꯕ ꯅꯨꯄꯤꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯁꯦꯕꯣꯠ ꯍꯨꯔꯥꯜꯂꯛꯏꯗꯨꯕꯣ ꯏꯖꯠꯀ ꯂꯩꯇꯦ ꯑꯣꯏꯕ ꯏꯇꯥꯎꯅ ꯃꯥꯅ ꯂꯩꯁꯥꯔꯤꯉꯩꯗ ꯑꯩꯉꯣꯟꯗꯒꯤ ꯂꯧꯈꯤꯕ ꯁꯦꯜꯁꯤꯡꯗꯨꯒ ꯍꯥꯏꯔꯨꯔꯗꯤꯅꯦ ꯁꯤꯒꯤ ꯁꯦꯕꯣꯠꯁꯤꯗꯅꯦ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦ
ꯂꯧꯖꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤ ꯑꯗꯨ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ꯫ ꯏꯕꯣꯍꯜꯅ ꯍꯩ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯆꯠꯈꯤꯕ ꯅꯆꯥꯅꯨꯄꯥꯗꯨꯕꯨ ꯍꯧꯖꯤꯛ ꯌꯥꯆꯪꯂꯛꯂꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕ ꯑꯁꯤꯕꯨ ꯀꯔꯥꯏꯗꯅꯣ ꯍꯥꯏꯕꯅꯤꯗ ꯃꯥꯅ ꯆꯠꯂꯤꯁꯦ꯫ ꯃꯈꯣꯏ ꯃꯄꯥ ꯑꯩꯁꯨ ꯈꯪꯗꯦꯀꯣ ꯑꯩꯉꯣꯟꯗꯒꯅꯦ ꯇꯥꯏꯅꯕꯤꯔꯛꯀꯅꯨ꯫ ꯇꯥꯏꯅꯗꯕ ꯌꯥꯔꯣꯏꯅꯦ ꯅꯪꯕꯨ ꯃꯆꯥ ꯁꯦꯟꯅꯕ ꯍꯥꯏꯕꯁꯤ ꯃꯃꯥ ꯑꯣꯏꯕꯤ ꯅꯈꯣꯏꯒꯤ ꯅꯊꯧꯅꯤꯅꯦ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤꯅ ꯁꯦꯜ ꯇꯥꯟꯕ ꯁꯦꯜ ꯄꯨꯁꯤꯜꯂꯛꯄ ꯑꯁꯤꯇꯅꯤ꯫ ꯇꯟꯖꯥꯗꯨꯗ ꯅꯤꯡꯊꯧꯁꯨ ꯃꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯥ ꯕꯥꯕꯥ ꯀꯔꯤ ꯇꯧꯕ ꯌꯥꯎꯒꯦ ꯃꯥꯡꯒꯣꯜ ꯑꯁꯤꯗ ꯂꯦꯞꯄꯒ ꯂꯩꯔꯤꯁꯤꯕꯣ? ꯃꯁꯥꯎꯅ ꯅꯪ ꯀꯔꯥꯏꯗ ꯆꯠꯂꯨꯏ? ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯕ ꯐꯥꯎꯕ ꯆꯪꯂꯛꯇꯕ ꯃꯈꯩ ꯅꯪ ꯀꯔꯥꯏꯗ ꯆꯠꯂꯨꯒꯦ ꯍꯥ? ꯑꯁ ꯇꯣꯠꯅꯥꯡꯉꯣꯏꯗ ꯆꯠꯂꯨꯕꯅꯤꯃꯤ ꯑꯩ ꯃꯥꯗ ꯍꯥꯏꯔꯝꯃꯤꯗꯨꯗꯤ꯫ ꯏꯕꯣꯍꯜꯅ ꯏꯕꯨꯡꯉꯣ ꯅꯪꯅ ꯌꯨꯝꯗ ꯀꯩ ꯄꯥꯟꯕ ꯌꯥꯔꯕꯅꯤ ꯋꯥꯈꯜꯗꯣ ꯈꯔ ꯈꯜꯂꯨꯅꯦ ꯅꯪꯕꯣ꯫ ꯕꯥꯕꯥ ꯑꯩꯁꯨ ꯈꯪꯉꯤ ꯁꯣꯝꯗ ꯌꯥꯗꯕ ꯑꯃ ꯌꯥꯎꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯀꯔꯤꯒꯤ ꯌꯥꯗ꯭ꯔꯤꯕ ꯍꯥ? ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕ ꯑꯌꯤꯡꯕꯤꯗꯣ ꯑꯃꯨꯛ ꯂꯧꯔꯨꯒꯦ ꯍꯥꯏꯔꯤꯔꯣ? ꯃꯗꯨꯒꯤ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯄꯥꯕꯁꯤꯗꯤ ꯑꯣꯟꯊꯣꯛꯄ꯫ ꯃꯦꯃꯅ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯃꯠꯇ꯫ ꯃꯈꯣꯏ ꯃꯄꯥꯁꯨꯅꯦ ꯇꯨꯃꯤꯟꯅ ꯂꯩꯕꯤꯔꯣ ꯌꯥꯆꯪꯂꯛꯄ ꯑꯁꯤꯗꯅꯦ ꯃꯤꯅ ꯑꯃꯨꯛ ꯈꯠꯅꯕ ꯃꯥꯟꯈꯤꯅꯤ꯫ ꯏꯕꯣꯍꯜ ꯃꯆꯥꯅꯨꯄꯥ ꯅꯤꯡꯊꯧꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯍꯩ ꯏꯕꯨꯡꯉꯣ ꯅꯃꯥꯁꯤ ꯒ꯭ꯌꯥꯟ ꯇꯥꯏꯅꯦꯍꯦ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯉꯁꯤꯗꯤ? ꯅꯤꯡꯊꯧꯁꯨ ꯅꯣꯛꯇꯨꯅ ꯅꯤꯡꯊꯧ ꯀꯥꯕꯅꯤ ꯏꯄꯥ ꯏꯕꯨꯡꯉꯣ꯫ ꯃꯁꯥꯎꯅ ꯑꯩ ꯍꯥꯏꯁꯤꯅꯤꯀꯣ ꯑꯩ ꯅꯈꯣꯏ ꯅꯄꯥꯅ ꯆꯉꯥꯡꯅꯔꯤꯉꯩꯗꯅꯦ ꯆꯥꯛ ꯊꯣꯡꯕ ꯊꯦꯡꯈꯤꯕ ꯇꯥꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯃꯦꯝꯃ ꯑꯗꯨ ꯑꯌꯨꯛꯀꯤ ꯍꯦꯟꯖꯥꯡ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯇꯥꯟ ꯆꯥꯗꯨꯅ ꯂꯩꯈꯝꯒꯁꯨ ꯍꯦꯛ ꯊꯦꯡꯅꯔꯨꯔꯦ꯫ ꯂꯩꯈꯝꯅ ꯏꯆꯦ ꯀꯔꯥꯏ ꯆꯠꯄꯤꯔꯨꯕꯅꯣ? ꯃꯦꯝꯃꯅ ꯍꯩꯃꯥ ꯂꯩꯈꯝ ꯏꯆꯦꯁꯦ ꯍꯦꯟꯖꯥꯡ ꯈꯤꯇ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯏꯆꯦ ꯅꯤꯡꯊꯧꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ? ꯃꯁꯛ ꯃꯁꯥꯒ ꯎꯗꯕ ꯌꯥꯝꯅ ꯀꯨꯏꯔꯦ꯫ ꯃꯦꯝꯃ ꯂꯩꯈꯝꯒꯤ ꯋꯥꯗꯨꯗ ꯈꯖꯤꯛꯇꯤ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯆꯥꯅꯨꯄꯥ ꯅꯤꯡꯊꯧꯒ ꯃꯆꯥꯅꯨꯄꯤ ꯑꯌꯤꯡꯕꯤꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕ ꯑꯁꯤ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯂꯩꯈꯝꯁꯨ ꯈꯪꯂꯤꯕꯅꯤ꯫ ꯈꯪꯅ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯊꯥꯖꯈꯤꯕ ꯑꯁꯤꯗ ꯁꯥꯎꯅꯤꯡꯕꯗꯤ ꯄꯣꯛꯂꯤꯕꯅꯤ꯫ ꯃꯦꯝꯃꯅ ꯂꯩꯈꯝ ꯏꯕꯦꯝꯃ ꯈꯪꯗꯦꯗ ꯏꯆꯦ ꯍꯣꯏꯒꯤ ꯂꯥꯏꯕꯛꯁꯤꯅ ꯀꯃꯥꯏꯅꯕꯨ ꯇꯧꯕꯅꯣ? ꯑꯗꯨꯕꯨꯅꯦ ꯏꯆꯥꯒꯤꯗꯃꯛꯇꯗꯤ ꯅꯨꯄꯤ ꯋꯥꯠꯇꯦꯀꯣ꯫ ꯍꯧꯖꯤꯛꯁꯨꯅꯦ ꯄꯤꯖꯒꯦ ꯑꯁꯤꯅꯕꯨ ꯈꯨꯔꯛ ꯍꯥꯡꯗꯦ꯫ ꯂꯩꯈꯝꯁꯨ ꯅꯣꯛꯇꯨꯅ ꯏꯆꯦ ꯐꯩꯗ ꯑꯩꯈꯣꯏ ꯑꯌꯤꯡꯕꯤꯁꯨꯅꯦ ꯃꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ꯫ ꯏꯌꯥꯗꯨꯅꯒ ꯃꯔꯣꯜ ꯑꯃ ꯐꯔꯤꯕ ꯊꯕꯛ ꯏꯪꯈꯥꯡꯒꯗꯤꯅꯦ ꯍꯥꯏꯅꯕ ꯍꯦꯛ ꯅꯥꯏꯗꯦ꯫ ꯃꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯕꯖꯥꯠꯅꯤ ꯏꯆꯦ꯫ ꯃꯦꯝꯃ ꯇꯞꯅ ꯁꯣꯟꯖꯩ꯫ ꯅꯨꯄꯥ ꯑꯐꯪꯕ ꯑꯃ ꯊꯤꯔꯒ ꯍꯦꯛ ꯅꯝꯗꯅ ꯄꯤꯁꯤꯟꯈꯤꯗ꯫ ꯏꯆꯦ ꯀꯔꯤ ꯍꯥꯏꯕꯅꯣ? ꯀꯩꯁꯨ ꯍꯥꯏꯗꯦꯗ꯫ ꯐꯔꯦ ꯏꯆꯦꯁꯨꯅꯦ ꯍꯦꯟꯖꯥꯡ ꯈꯤꯇ ꯌꯦꯡꯈꯤꯒꯦꯀꯣ꯫ ꯌꯦꯡꯉꯣ ꯍꯥꯏꯔꯝꯗꯨꯅ ꯃꯥꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯉꯁꯤꯁꯨ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯅꯤꯡꯊꯧꯗꯨ ꯇꯣꯟꯗꯥꯡꯒ ꯇꯧꯗꯨꯅ ꯑꯌꯤꯡꯕꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥꯗꯨꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯂꯝꯄꯥꯛ ꯑꯗꯨꯗ ꯐꯝꯗꯨꯅ ꯑꯌꯤꯡꯕꯤꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯇꯣꯟꯗꯥꯡꯅ ꯇꯧ ꯅꯪꯒꯤ ꯊꯕꯛꯁꯤ ꯑꯣꯏꯗꯧ ꯃꯥꯟꯗ꯭ꯔꯦꯗ ꯅꯪꯒꯤ ꯁꯦꯜꯗ ꯃꯥꯡꯖꯈ꯭ꯔꯁꯅꯨ꯫ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯨ ꯍꯦꯛꯇ ꯃꯥꯡꯕ ꯌꯥꯕ꯭ꯔꯣ? ꯐꯥꯒꯤ ꯅꯠꯇꯦꯅꯦ ꯁꯦꯜꯁꯤꯡꯗꯣ ꯑꯩꯗꯤꯅꯦ ꯏꯇꯥꯎ ꯃꯥꯡꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯑꯌꯤꯡꯕꯤꯒꯤ ꯅꯨꯄꯥ ꯊꯥꯅꯤꯜ ꯑꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯌꯥꯝꯅ ꯈꯪꯅꯕ ꯑꯃꯒꯨꯝ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝꯅ ꯊꯥꯅꯤꯜꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯑꯃꯨꯛꯇ ꯉꯥꯏꯈꯣꯕ ꯃꯔꯨꯞ꯫ ꯊꯥꯅꯤꯜ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯃꯈꯛꯅ ꯃꯥꯕꯨ ꯀꯧꯔꯛꯂꯤꯕꯗꯨ ꯎꯕꯗ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕ? ꯇꯣꯟꯗꯥꯡꯒꯤ ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯀꯥꯡꯕꯗ ꯅꯠꯇ ꯃꯀ꯭ꯂꯥꯞ ꯑꯗꯨꯁꯨ ꯊꯛ ꯅꯤꯛꯂꯕꯅꯤ꯫ ꯅꯤꯡꯊꯧ ꯅꯣꯛꯇꯨꯅ ꯃꯔꯨꯞ ꯑꯩꯈꯣꯏꯁꯦ ꯑꯁꯤꯒꯤ ꯃꯃꯥꯡꯈꯨꯜꯗꯒꯤꯅꯤ꯫ ꯑꯩꯒꯤ ꯃꯤꯡꯅ ꯅꯤꯡꯊꯧ ꯑꯗꯨꯒ ꯑꯩꯒꯤ ꯏꯇꯥꯎꯁꯤꯅ ꯇꯣꯟꯗꯥꯡ ꯀꯧꯏ꯫ ꯊꯥꯅꯤꯜꯁꯨ ꯀꯔꯤꯁꯨ ꯈꯜꯂꯨꯕ ꯇꯧꯗ ꯑꯗꯨꯃꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯒꯤꯅ ꯊꯥꯅꯤꯜ ꯀꯧꯏ ꯁꯤꯒꯤ ꯊꯣꯡꯒꯥꯜ ꯑꯁꯤꯗꯒꯤꯅꯤ꯫ ꯑꯗꯣ ꯃꯔꯨꯞ ꯑꯅꯤꯕꯨ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ? ꯑꯩꯈꯣꯏꯁꯦ ꯁꯤꯗ ꯃꯤ ꯑꯃ ꯁꯨꯝ ꯉꯥꯏꯔꯝꯕꯅꯤ꯫ ꯀꯅꯥꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯩꯅ ꯈꯪꯕ ꯃꯤ ꯑꯣꯏꯒꯗ꯭ꯔꯣ? ꯅꯤꯡꯊꯧ ꯄꯤꯁꯨꯝ ꯑꯗꯨ ꯆꯤꯡꯈꯠꯇꯨꯅ ꯃꯔꯨꯞ ꯉꯁꯤꯒꯤꯗꯤ ꯂꯥꯛꯑꯔꯣꯏꯅ ꯍꯥꯏꯔꯛꯏ ꯍꯌꯦꯡ ꯑꯣꯏꯅ ꯎꯅꯔꯁꯦꯅ꯫ ꯑꯗꯣ ꯃꯔꯨꯞ ꯃꯇꯨꯡ ꯊꯦꯡꯅꯔꯁꯨ ꯑꯗꯨꯝ ꯀꯧꯅꯁꯤ꯫ ꯑꯩꯁꯦ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯁꯨ ꯑꯃꯠꯇ ꯈꯪꯅꯗꯕ ꯑꯗꯨꯒꯤꯅꯤ꯫ ꯍꯣꯏ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯝ ꯀꯧꯅꯁꯤ ꯃꯔꯨꯞ꯫ ꯇꯣꯟꯗꯥꯡ ꯋꯥꯈꯜꯗ ꯇꯨꯃꯤꯟꯅ ꯈꯜꯂꯤ꯫
ꯀꯧꯅꯅꯤ ꯏꯕꯨꯡꯉꯣꯅ ꯍꯤꯡꯈꯣꯜ ꯌꯣꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯪ ꯅꯨꯄꯤꯗꯣ ꯃꯄꯥꯝ ꯆꯠꯍꯟꯈꯤꯕ꯭ꯔꯥ ꯑꯃꯗꯤ ꯁꯣꯏꯗꯅ ꯇꯧꯔꯅꯤꯗꯣ ꯅꯨꯡꯉꯥꯏꯇꯦꯗ ꯅꯍꯥꯁꯨ ꯑꯣꯏꯔꯤꯅꯦ ꯇꯧꯔꯤꯁꯦ ꯏꯇꯥꯎ 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 ꯇꯣꯟꯗꯥꯡ ꯈꯪꯕ꯭ꯔꯦ ꯈꯪꯅ ꯑꯩ ꯀꯩꯁꯨ ꯍꯥꯏꯗꯤꯌꯦ ꯀꯔꯤꯅꯣ ꯉꯥꯎꯔꯕꯣ ꯃꯤ ꯆꯠꯈ꯭ꯔꯦ ꯏꯕꯥꯅꯤꯁꯨ ꯆꯠꯂꯁꯤ ꯊꯦꯡꯉꯤ ꯑꯣ ꯍꯣꯏ ꯆꯠꯂꯁꯤ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯅꯤ ꯑꯄꯥꯕꯤ ꯃꯩ ꯑꯗꯨ ꯇꯤꯛꯅ ꯇꯤꯛꯅ ꯃꯧ ꯏꯕꯨꯡꯉꯣ ꯑꯗꯨꯕꯨ ꯊꯦꯡꯂꯛꯀꯅꯤ ꯀ ꯍꯥꯏꯔꯝꯕ꯭ꯔꯣ ꯑꯌꯤꯡꯕꯤ ꯆꯥꯛ ꯑꯗꯨ ꯊꯣꯡꯅ ꯊꯣꯡꯅ ꯏꯃꯥ ꯑꯩꯉꯣꯟꯗꯗꯤ ꯊꯣꯏꯅ ꯍꯥꯏꯔꯝꯗꯤꯌꯦ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤ ꯋꯥꯈꯜ ꯑꯣꯟꯊꯣꯛꯅꯁꯨ ꯇꯥꯈꯤꯗ꯭ꯔꯦꯗꯀꯣ ꯑꯌꯤꯡꯕꯤꯒ ꯊꯥꯅꯤꯜꯒꯁꯤ ꯑꯄꯥꯕꯤ ꯑꯃꯗꯤ ꯂꯩꯈꯝꯅ ꯇꯧꯗꯨꯅ ꯊꯥꯅꯤꯜ ꯃꯁꯥꯅ ꯑꯌꯤꯡꯕꯤꯕꯨ ꯄꯥꯝꯗ ꯑꯍꯜ ꯃꯁꯦꯜ ꯍꯥꯏꯅꯗꯨꯅ ꯂꯨꯍꯣꯡꯈꯤꯕ ꯑꯣꯏꯕꯅ ꯊꯥꯅꯤꯜꯅ ꯑꯌꯤꯡꯕꯤꯕꯨ ꯀꯌꯥ ꯊꯧꯁꯥꯕꯤꯔꯝꯗꯦ ꯑꯌꯤꯡꯕꯤꯁꯨ ꯊꯥꯅꯤꯜꯒꯤ ꯁꯦꯜ ꯊꯨꯝ ꯄꯥꯏꯕ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯕ ꯑꯁꯤ ꯌꯦꯡꯗꯨꯅ ꯊꯥꯅꯤꯜꯒ ꯂꯨꯍꯣꯡꯕ ꯑꯁꯤ ꯌꯥꯈꯤꯕꯅꯤ ꯑꯁꯤꯅ ꯃꯥꯒꯤ ꯑꯁꯣꯏꯕ ꯈꯣꯡꯊꯥꯡꯅꯤ ꯍꯥꯏꯕ ꯑꯗꯨꯁꯨ ꯈꯪꯗꯕꯗꯤ ꯅꯠꯇꯦ ꯑꯌꯤꯡꯕꯤꯅ ꯏꯃꯥ ꯅꯃꯧꯁꯨ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯑꯄꯥꯕꯤ ꯇꯞꯅ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗ ꯏꯃꯧꯁꯤꯗꯤ ꯑꯗꯨꯕꯨ ꯌꯨꯝꯒꯤ ꯅꯨꯄꯥꯕꯨ ꯐꯍꯟꯒꯦ ꯐꯍꯜꯂꯣꯏ ꯍꯥꯏꯕꯁꯤ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯗꯨꯒꯤ ꯃꯈꯥ ꯌꯥꯝꯅ ꯄꯣꯟꯕꯅꯤꯀꯣ ꯑꯌꯤꯡꯕꯤ ꯋꯥ ꯑꯗꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯕ ꯄꯥꯝꯂꯨꯗ꯭ꯔꯦ ꯑꯗꯨꯅ ꯆꯥꯛ ꯑꯗꯨ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯊꯣꯡꯂꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯥꯅꯤꯜꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯊꯥꯅꯤꯜꯅ ꯃꯥ ꯅꯆꯥ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯑꯄꯥꯕꯤ ꯅꯣꯛꯇꯨꯅ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯏꯆꯥꯁꯤꯗꯤ ꯑꯗꯣ ꯉꯁꯤꯗꯤ ꯏꯃꯥꯒ ꯆꯥꯛꯁꯦ ꯄꯨꯟꯅ ꯆꯥꯁꯤꯀꯣ ꯊꯥꯅꯤꯜ ꯍꯩꯅꯗꯅ ꯏꯃꯥ ꯅꯆꯥꯗꯤ ꯀꯌꯥ ꯆꯥꯅꯤꯡꯕ ꯑꯣꯏꯗ꯭ꯔꯦ ꯏꯃꯥ ꯑꯗꯨꯝ ꯐꯖꯅ ꯆꯥꯕꯤꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯅꯤꯜ ꯋꯥ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯇꯥꯔꯨꯕ ꯇꯧꯗ ꯃꯥꯒꯤ ꯀꯥꯗꯝꯅ ꯆꯪꯈꯤꯔꯝꯃꯤ ꯃꯅꯤ ꯃꯃꯧ ꯑꯅꯤ ꯑꯗꯨꯁꯨ ꯎꯄꯥꯏ ꯂꯩꯇ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ ꯊꯥꯅꯤꯜ ꯅꯤꯡꯊꯧ ꯑꯃꯗꯤ ꯇꯣꯟꯗꯥꯡ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯁꯨ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯂꯨꯅ ꯆꯥꯅ ꯇꯤꯟꯅꯕ ꯍꯧꯔꯛꯂꯝꯃꯤ ꯅꯨꯡꯇꯤꯒꯤꯁꯨ ꯄꯨꯜꯂꯝꯃꯤ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯇꯥꯎ ꯅꯪꯒꯤ ꯅꯨꯄꯤꯗꯨꯕꯨ ꯀꯗꯥꯏꯗꯒꯤ ꯈꯪꯅꯔꯒ ꯂꯧꯔꯨꯔꯤꯅꯣ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯁꯥ ꯍꯥꯟꯅ ꯅꯨꯡꯁꯤꯅꯕ꯭ꯔꯥ ꯁꯤꯅꯤꯗ ꯊꯥꯅꯤꯜ ꯀꯔꯤꯁꯨ ꯈꯟꯗ ꯏꯇꯥꯎ ꯅꯨꯡꯁꯤꯅꯗꯦꯗ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯕꯅꯤ ꯑꯩꯅꯕꯨꯗꯤ ꯀꯌꯥ ꯄꯥꯝꯗꯦꯗ ꯑꯀꯣꯟꯕꯒꯤ ꯋꯥꯗꯨꯗ ꯅꯤꯡꯊꯧ ꯇꯥꯟ ꯆꯥꯔꯦ ꯈꯟꯗꯨꯅ ꯏꯇꯥꯎ ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨꯀꯣ ꯉꯁꯤꯗꯤ ꯑꯩ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯑꯃꯨꯛ ꯏꯃꯨꯡ ꯀꯥꯏꯅꯕ ꯁꯤꯟꯕ ꯇꯥꯔꯗ꯭ꯔꯥ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯏꯇꯥꯎ ꯑꯗꯨꯃꯛ ꯍꯥꯏꯌꯨ ꯅꯤꯡꯊꯧ ꯋꯥꯗꯨ ꯍꯥꯏꯐꯝ ꯉꯥꯏꯍꯥꯛꯇꯤ ꯈꯪꯂꯝꯗꯦ ꯑꯗꯨꯕꯨ ꯑꯌꯤꯡꯕꯤꯅ ꯃꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯔꯝꯕ ꯑꯗꯨꯒꯤ ꯈꯜꯂꯨꯔꯒ ꯍꯥꯏꯗꯕ ꯌꯥꯗꯦ ꯈꯟ ꯋꯥꯗꯨ ꯍꯥꯏꯔꯛꯂꯝꯃꯤ ꯏꯇꯥꯎꯒꯤ ꯅꯨꯄꯤ ꯑꯌꯤꯡꯕꯤꯗꯣ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗ ꯅꯨꯄꯥ ꯅꯍꯥꯗꯒꯤ ꯁꯦꯜ ꯊꯨꯝ ꯃꯌꯥꯝ ꯑꯃ ꯂꯧꯊꯣꯛꯏ ꯍꯥꯏꯅ ꯁꯨꯝ ꯍꯥꯏꯅꯕ ꯇꯥꯏ ꯑꯩꯅ ꯇꯥꯕꯗ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕꯒꯤ ꯏꯇꯥꯎꯗ ꯍꯥꯏꯔꯕꯅꯤꯀꯣ ꯇꯣꯟꯗꯥꯡꯗꯤ ꯅꯤꯡꯊꯧꯒꯤ ꯀꯣꯏꯊꯣꯛꯄ ꯂꯩꯇ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯊꯛꯂꯤꯕ ꯆꯥꯗꯨ ꯈꯖꯤꯛꯇꯤ ꯍꯥꯏꯔꯝꯃꯤ ꯑꯃꯨꯛꯁꯨ ꯅꯣꯛꯅꯤꯡꯕ ꯑꯗꯨꯕꯨꯁꯨ ꯈꯪꯖꯤꯜꯂꯤ ꯊꯥꯅꯤꯜꯅ ꯏꯇꯥꯎ ꯃꯊꯣꯡ ꯃꯔꯝ ꯈꯪꯕ ꯅꯨꯄꯤ ꯅꯠꯇꯦ ꯑꯩꯅꯗꯤ ꯏꯃꯥꯗ ꯄꯥꯝꯗꯦꯅ ꯌꯥꯝ ꯍꯥꯏꯖꯕꯅꯤ ꯑꯩꯈꯣꯏ ꯏꯃꯥꯁꯤꯅ ꯑꯩꯒꯤ ꯋꯥ ꯑꯃꯠꯇꯗꯤ ꯇꯥꯕꯤꯈꯤꯗ꯭ꯔꯦ ꯅꯤꯡꯊꯧ ꯑꯃꯨꯛ ꯃꯈꯥ ꯇꯥꯗꯨꯅ ꯑꯗꯨ ꯏꯇꯥꯎ ꯀꯅꯥꯅ ꯈꯪꯅꯤ ꯁꯦꯜꯁꯤꯡ ꯑꯗꯣ ꯃꯤꯒꯤꯗꯤ ꯃꯥꯡꯕ ꯌꯥꯕꯁꯨ ꯅꯠꯇꯦꯅꯤ ꯆꯤꯡꯉꯨ ꯍꯥꯏꯔꯛꯂꯕꯗꯤ ꯏꯇꯥꯎ ꯅꯪ ꯗꯁꯥ ꯇꯥꯖꯁꯅꯤꯀꯣ ꯊꯥꯅꯤꯜ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨꯗ ꯑꯌꯤꯡꯕꯤꯕꯨ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯅ ꯃꯥ ꯆꯠꯂꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯄꯨꯟꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯊꯥꯅꯤꯜ ꯆꯠꯈ꯭ꯔꯕꯗ ꯅꯤꯡꯊꯧꯒ ꯇꯣꯟꯗꯥꯡꯒꯗꯨ ꯅꯣꯛꯐꯦꯠ ꯇꯥꯍꯧꯋꯤ ꯊꯥꯅꯤꯜ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯌꯥꯝꯅ ꯁꯥꯎꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯌꯤꯡꯕꯤ ꯑꯗꯨ ꯄꯥꯈꯠꯅ ꯍꯪꯖꯔꯛꯏ ꯃꯈꯣꯏ ꯇꯥꯆꯧ ꯀꯩꯗꯧꯕꯤꯔꯒꯦ ꯑꯁꯨꯛ ꯁꯥꯎꯅ ꯍꯟꯕꯤꯔꯛꯏꯁꯤꯕꯣ ꯍꯦ ꯅꯪ ꯂꯧꯔꯨꯕꯗꯒꯤ ꯑꯩꯒꯤ ꯏज्ꯖꯠꯁꯦ ꯑꯩꯈꯥ ꯇꯥꯔꯕꯅꯤ ꯑꯍꯦꯟꯕ ꯄꯥꯝꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯅꯨꯄꯤ ꯑꯃꯒꯤ ꯁꯥꯖꯠ ꯆꯠꯇꯕ ꯑꯌꯤꯡꯕꯤ ꯊꯥꯅꯤꯜꯒꯤ ꯋꯥꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯃꯈꯣꯏ ꯇꯥꯆꯧ ꯑꯩꯕꯨ ꯀꯔꯤ ꯁꯣꯏꯈ꯭ꯔꯒꯦ ꯃꯗꯨꯗꯤꯅꯦ ꯅꯇꯣꯝꯇ ꯍꯪꯖꯧ ꯅꯁꯥ ꯅꯇꯣꯝꯇ ꯍꯪꯖꯧ ꯍꯥꯏꯌꯨ ꯅꯪꯅ ꯀꯅꯥꯗ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯁꯦꯜ ꯂꯧꯏ ꯁꯦꯜ ꯂꯧꯔꯨꯒꯦ ꯑꯌꯤꯡꯕꯤ ꯈꯪꯂꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯁꯥꯎꯔꯤꯕꯒꯤ ꯃꯔꯝ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯀꯔꯝꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒ ꯄꯨꯜꯂꯝꯂꯤꯕ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯉꯛꯆꯥꯅꯩ ꯑꯗꯨꯕꯨ ꯈꯨꯗꯤꯡꯃꯛ ꯂꯣꯠꯁꯤꯟꯗꯨꯅ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯗꯒꯤ ꯁꯦꯜ ꯑꯃꯠꯇ ꯂꯧꯈꯤꯕꯁꯨ ꯂꯩꯇꯤꯌꯦ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ ꯊꯥꯅꯤꯜ ꯍꯟꯗꯛꯇꯤ ꯌꯥꯝꯅ ꯁꯥꯎꯅ ꯀꯔꯤꯒꯤ ꯁꯦꯜ ꯂꯧꯗꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯅꯤꯜ ꯑꯌꯤꯡꯕꯤꯕꯨ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ
ꯃꯆꯥꯅꯨꯄꯥꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯐꯨꯕ ꯎꯔꯒ ꯑꯄꯥꯕꯤ ꯄꯥꯈꯠꯅ ꯃꯆꯥꯅꯨꯄꯥꯕꯨ ꯈꯝꯂꯛꯂꯝꯃꯤ꯫ ꯍꯩ ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ? ꯍꯥ? ꯅꯪꯅ ꯃꯥꯒꯤ ꯏꯖꯠ ꯀꯔꯤꯝꯇ ꯌꯦꯡꯗ꯭ꯔꯤꯕꯁꯦ ꯀꯔꯤꯅꯣ? ꯊꯥꯅꯤꯜ ꯁꯥꯎꯅ ꯏꯖꯠ ꯌꯥꯎꯗꯕꯤ ꯑꯃꯅ ꯌꯨꯝ ꯑꯁꯤꯗ ꯃꯧꯑꯣꯏꯗꯨꯅ ꯂꯩꯔꯒ ꯀꯔꯝꯕ ꯏꯖꯠꯅꯣ ꯏꯃꯥꯅ ꯄꯥꯝꯂꯤꯕꯁꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯌꯤꯡꯕꯤ ꯀꯞꯆꯕ ꯅꯠꯇꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯑꯄꯥꯕꯤꯁꯨ ꯃꯃꯧꯕꯨ ꯉꯥꯏꯍꯥꯛ ꯊꯦꯝꯕꯤꯔꯝꯂꯕ ꯃꯇꯨꯡ ꯏꯃꯨꯡꯂꯣꯝꯗ ꯑꯃꯨꯛ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃ ꯍꯧꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯁꯨꯃꯥꯡ ꯃꯇꯣꯟ ꯑꯗꯨꯗ ꯐꯤ ꯑꯗꯨꯕꯨ ꯀꯟꯅ ꯁꯨꯔꯤ꯫ ꯅꯥꯀꯟꯗꯒꯤ ꯏꯕꯣꯍꯜꯅ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯅꯨꯄꯤ ꯊꯤꯅꯕ ꯇꯧꯔꯁꯤꯅꯦ, ꯌꯦꯡꯉꯨ ꯅꯃꯥ ꯑꯁꯤꯁꯨ ꯋꯥꯕꯅ ꯂꯣꯏꯔꯦ꯫ ꯃꯦꯃꯅ ꯃꯈꯣꯏ ꯃꯄꯥ, ꯑꯋꯥꯡꯒꯤ ꯏꯅꯦ ꯇꯥꯊꯣꯠꯀꯤ ꯃꯆꯥꯅꯨꯄꯤꯗꯣ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯄꯥꯝꯖꯈ꯭ꯔꯦ, ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ꯫ ꯅꯤꯡꯊꯧ ꯐꯤ ꯑꯗꯨ ꯁꯨꯅ ꯁꯨꯅ ꯄꯟꯊꯧ ꯄꯣꯛꯄ, ꯅꯆꯥꯒꯤ ꯁꯛ ꯑꯁꯤꯕꯨ ꯐꯖꯕ꯭ꯔꯅꯦ? ꯍꯥꯏꯕꯤꯌꯨ ꯄꯂꯦꯝ ꯏꯃꯥ ꯑꯄꯣꯛꯄꯤ, ꯅꯆꯥꯒꯤ ꯁꯛ ꯑꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯖꯕꯒꯦ? ꯍꯦ ꯅꯤꯡꯊꯧ, ꯏꯃꯥ ꯇꯥꯅꯤꯡꯗꯦꯀꯣ, ꯅꯪꯒꯤ ꯋꯥꯆꯣꯏꯗꯣ ꯇꯧꯔꯛꯀꯅꯨ, ꯈꯟꯅꯁꯤ ꯍꯥꯏꯕꯅꯤ, ꯏꯃꯥꯕꯨ ꯁꯥꯎꯍꯜꯂꯛꯀꯅꯨꯀꯣ꯫ ꯅꯤꯡꯊꯧ ꯀꯞꯉꯥꯡ ꯇꯧꯗꯨꯅ ꯂꯩꯔꯝꯕꯅꯤ ꯑꯩꯒꯤꯁꯨ ꯇꯔꯛ ꯇꯔꯛ ꯀ꯭ꯋꯥꯛ ꯃꯥꯟꯕꯤ ꯑꯃꯗꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯇꯣꯛꯈ꯭ꯔꯦ, ꯑꯇꯣꯞꯄ ꯑꯃꯒꯤ ꯁꯥꯏꯖꯦꯟꯗ ꯑꯃꯨꯛ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯃꯦꯃ ꯅꯥꯀꯟꯗ ꯇꯥꯕ ꯅꯨꯡꯗꯨꯝ ꯑꯃ ꯈꯨꯟꯗꯨꯅ ꯃꯆꯥꯅꯨꯄꯥ ꯇꯝꯅ ꯂꯪꯉꯛꯂꯝꯃꯤ꯫ ꯏꯕꯣꯍꯜ ꯅꯣꯛꯇꯨꯅ ꯏꯁ ꯃꯄꯤꯒꯁꯦ ꯇꯥꯔꯤꯅꯦ, ꯁꯛꯇꯥ ꯑꯁꯤꯒ ꯃꯁꯤꯗꯤꯌꯦ꯫ ꯅꯤꯡꯊꯧꯅ ꯑꯩꯈꯣꯏ ꯃꯁꯤ ꯉꯥꯎꯔꯕ ꯀꯩꯅꯣꯝ ꯇꯧꯔꯤ, ꯐꯤꯁꯦ ꯂꯣꯏꯅ ꯃꯣꯠꯂꯣꯏꯗ꯭ꯔꯣ? ꯕꯥꯕꯥ, ꯅꯪ ꯅꯨꯄꯤ ꯁꯛ ꯈꯔꯁꯨ ꯉꯥꯡꯉꯨꯗ, ꯃꯆꯤꯟꯅ ꯃꯆꯤꯟ ꯀꯜꯂꯤꯕ꯫ ꯅꯣꯏ ꯅꯃꯥꯁꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯅ ꯂꯧꯈꯤꯕꯒ ꯅꯠꯇꯦꯀꯣ, ꯑꯩꯅ ꯁꯦꯜ ꯈꯔ ꯄꯥꯏꯕ ꯑꯁꯤꯗꯅꯦ ꯍꯦꯛꯇ ꯂꯩꯁꯤꯜꯂꯛꯏꯕꯅꯤ꯫ ꯏꯁ ꯌꯥꯔꯣꯏꯗ ꯅꯨꯄꯤ ꯅꯣꯏꯁꯤ, ꯁꯦꯜꯗꯣ ꯑꯣꯟꯊꯣꯛꯅ ꯆꯣꯞꯃꯟꯈ꯭ꯔꯦ꯫ ꯃꯦꯃ ꯍꯟꯗꯛꯇꯤ ꯇꯞꯅ ꯉꯥꯏꯈꯣ ꯏꯕꯨꯡꯉꯣ, ꯅꯪꯅ ꯑꯌꯤꯡꯕꯤꯗ ꯀꯩ ꯄꯤꯔꯨꯏ? ꯂꯩꯀꯥꯏꯅ ꯍꯥꯏꯅꯔꯤꯁꯦ ꯆꯨꯝꯕ꯭ꯔꯣ? ꯁꯦꯜ ꯁꯅꯥ ꯌꯥꯝꯅ ꯄꯤ ꯍꯥꯏꯁꯦ? ꯅꯤꯡꯊꯧ ꯃꯃꯥꯒꯤ ꯋꯥꯗꯨ ꯈꯨꯝꯐꯝ ꯈꯪꯂꯝꯗꯦ꯫ ꯏꯕꯣꯍꯜꯅ ꯀꯔꯤ? ꯅꯪꯅ ꯏꯄꯥꯗꯒꯤ ꯂꯧꯈꯤꯕ ꯁꯦꯜꯁꯤꯡꯗꯨꯗꯤ ꯅꯪꯗꯤ ꯅꯨꯄꯤꯗ ꯄꯤꯅꯕ ꯑꯣꯏꯔꯦ? ꯃꯈꯣꯏ ꯃꯄꯥꯁꯨꯅꯦ ꯄꯤꯌꯣ, ꯅꯆꯥꯁꯤꯅꯕꯨ ꯍꯥꯏꯔꯗꯤ ꯁꯦꯜꯗꯣ ꯌꯥꯝ ꯄꯤꯁꯤꯜꯂꯣ꯫ ꯏꯃꯥ, ꯀꯅꯥꯅ ꯍꯥꯏꯅꯣ? ꯀꯩꯁꯨ ꯄꯤꯗꯦꯕ꯫ ꯇꯧ, ꯏꯃꯥꯅ ꯍꯌꯦꯡ ꯏꯃꯧꯅ ꯁꯤꯅꯕꯅꯤ ꯍꯥꯏꯅ ꯅꯪꯉꯣꯟꯗ ꯄꯤꯈꯤꯕ ꯁꯅꯥꯁꯤꯡ ꯑꯗꯣ ꯏꯃꯥꯅ ꯍꯪꯂꯛꯄ ꯃꯇꯝꯗ ꯍꯦꯛ ꯄꯤꯕ ꯉꯝꯗ꯭ꯔꯕ? ꯏꯕꯨꯡꯉꯣ, ꯅꯪ ꯏꯃꯥꯕꯨ ꯐꯠꯇꯦ ꯍꯥꯏꯅꯨꯀꯣ꯫ ꯅꯤꯡꯊꯧ ꯈꯖꯤꯛꯇꯤ ꯄꯥꯈꯠꯄ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯥ ꯑꯌꯤꯡꯕꯤꯗꯒꯤ ꯁꯅꯥꯁꯤꯡ ꯑꯗꯨ ꯂꯧꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯅꯤꯡꯊꯧ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯥꯅꯤꯜꯗ ꯑꯌꯤꯡꯕꯤꯒꯤ ꯑꯔꯥꯟꯕ ꯄꯥꯎ ꯃꯌꯥꯝ ꯑꯃꯁꯨ ꯇꯝꯁꯤꯜꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯄꯥꯎ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥꯅꯤꯜꯁꯨ ꯅꯨꯡꯇꯤꯒꯤ ꯑꯌꯤꯡꯕꯤꯕꯨ ꯐꯨꯕ ꯆꯩꯕ ꯀꯌꯥ ꯑꯃ ꯇꯧꯔꯝꯃꯤ꯫ ꯑꯌꯤꯡꯕꯤꯁꯨ ꯅꯤꯡꯊꯧꯒꯤ ꯀꯥ ꯍꯦꯟꯕ ꯃꯇꯧ ꯑꯁꯤꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯑꯌꯤꯡꯕꯤ ꯅꯤꯡꯊꯧꯒ ꯑꯃꯨꯛꯇꯪ ꯑꯣꯏꯔꯁꯨ ꯋꯥꯔꯤ ꯁꯥꯅꯕ ꯄꯥꯝꯂꯝꯃꯤ꯫ ꯉꯁꯤꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯅꯤꯡꯊꯧꯅ ꯊꯥꯅꯤꯜꯕꯨ ꯌꯨ ꯄꯤꯊꯛꯇꯨꯅ ꯑꯌꯤꯡꯕꯤꯒꯤ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯃꯤ꯫ ꯏꯇꯥꯎ, ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕꯅꯤ, ꯁꯅꯥꯗꯣ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯕꯖꯥꯠꯅꯤ, ꯅꯨꯄꯤꯅ ꯁꯦꯜꯒ ꯁꯅꯥꯒꯗ ꯉꯥꯎꯕꯁꯤꯗꯤ ꯀꯔꯤꯗ ꯍꯥꯏꯔꯨꯔꯅꯤ? ꯊꯥꯅꯤꯜꯅ ꯃꯥꯅꯤꯗ, ꯅꯪꯅ ꯍꯥꯏꯗꯣ ꯑꯆꯨꯝꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯁꯅꯥꯁꯤꯡ ꯑꯗꯣ ꯑꯩꯅ ꯂꯣꯏꯅ ꯀꯥꯏꯗꯅ ꯆꯥꯕ ꯇꯥꯕꯅꯤ꯫ ꯊꯥꯅꯤꯜꯒꯤ ꯋꯥꯗꯨꯗ ꯅꯤꯡꯊꯧ ꯄꯥꯈꯠꯅ ꯏꯇꯥꯎ, ꯃꯗꯨ ꯌꯥꯗꯦ, ꯁꯅꯥꯁꯤꯡ ꯑꯗꯣ ꯑꯁꯦꯡꯕ ꯃꯄꯨ ꯑꯗꯨꯗ ꯄꯤꯊꯣꯛꯄꯤꯈꯤꯁꯦ, ꯅꯨꯡꯉꯥꯏꯇꯦ꯫ ꯇꯣꯟꯗꯥꯡ ꯇꯞꯅ ꯅꯤꯡꯊꯧ ꯈꯛ ꯇꯥꯅꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯪꯒꯤ ꯋꯥꯔꯤꯁꯤ ꯏꯇꯥꯎ ꯑꯩ ꯍꯨꯃꯥꯡ ꯀꯥꯡꯉꯤꯀꯣ, ꯁꯅꯥ ꯐꯪꯅꯕ ꯍꯣꯠꯅꯕ꯭ꯔꯕꯨ ꯂꯩꯀꯥꯏꯗꯒꯤꯅꯦ ꯇꯥꯟꯊꯣꯛꯂꯛꯇꯅꯅꯦ꯫ ꯅꯤꯡꯊꯧꯗ ꯇꯣꯟꯗꯥꯡꯗ ꯈꯨꯅꯤꯡꯅ ꯈꯖꯤꯛ ꯏꯟꯗꯨꯅ ꯅꯣꯛꯁꯤꯜꯂꯛꯂꯝꯃꯤ꯫ ꯊꯥꯅꯤꯜꯅ ꯏꯇꯥꯎꯆꯥ, ꯅꯇꯥꯎ ꯑꯩꯒꯤ ꯅꯨꯄꯤꯒꯨꯝꯕꯗꯤꯅꯦ ꯅꯣꯏꯒꯤ ꯂꯥꯏꯕꯛꯇ ꯊꯨꯡꯗꯕ ꯑꯣꯏꯌꯨ, ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯒꯦ, ꯃꯥ ꯂꯧꯔꯨꯕꯗꯒꯤ ꯑꯩꯒꯤ ꯏꯖꯠꯁꯦ ꯂꯣꯏꯔꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯥꯅꯤꯜ ꯑꯗꯨ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯁꯨ ꯇꯞꯅ ꯏꯇꯥꯎ, ꯅꯪ ꯉꯝꯕ ꯑꯣꯏꯌꯨꯀꯣ꯫ ꯑꯌꯤꯡꯕꯤ ꯉꯁꯤꯁꯨ ꯀꯞꯂꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯌꯣꯠ ꯃꯤꯅꯩ ꯑꯗꯨꯅ ꯃꯥ ꯇꯁꯦꯡꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯃꯥꯅ ꯇꯁꯦꯡꯅ ꯃꯈꯣꯏ ꯇꯥꯆꯧ, ꯐꯨꯕꯁꯦ ꯑꯃꯨꯛꯇ ꯂꯦꯞꯄꯤꯌꯨ, ꯑꯩ ꯇꯁꯦꯡꯅ ꯂꯥꯟꯈ꯭ꯔꯦ ꯃꯈꯣꯏ ꯇꯥꯆꯧ꯫ ꯑꯄꯥꯕꯤ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯥꯎꯅ ꯃꯆꯥꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯦꯟꯗꯅ ꯅꯪ ꯄꯣꯛꯂꯨꯕ ꯑꯁꯤꯒꯤ ꯃꯍꯩꯔꯥ? ꯉꯁꯤꯅ ꯃꯥ ꯑꯩꯉꯣꯟꯗ ꯎꯍꯜꯂꯤꯕꯁꯦ? ꯏꯃꯧ ꯑꯁꯤꯗ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯨꯡꯇꯤꯒꯤ ꯐꯨꯔꯤꯕꯁꯦ? ꯅꯪ ꯑꯩꯁꯦ ꯀꯔꯤ ꯑꯣꯏꯅ ꯎꯏ? ꯏꯃꯥ,
ꯏꯃꯥꯅ ꯅꯆꯥꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯃꯥꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯍꯟꯈꯣ ꯅꯆꯥ ꯑꯩꯉꯣꯟꯗꯗꯤ ꯃꯤꯅꯝꯕ ꯈꯨꯗꯤꯡꯅ ꯅꯨꯡꯁꯤꯕ ꯁꯥꯔꯛꯀꯅꯨ ꯊꯥꯅꯤꯜ ꯃꯥꯒꯤ ꯀꯥꯗꯨꯗ ꯁꯥꯎꯅ ꯑꯃꯨꯛ ꯆꯪꯈꯤꯔꯝꯃꯤ ꯑꯐꯥꯕꯤꯅ ꯏꯃꯧ ꯏꯕꯦꯝꯃ ꯏꯃꯥ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯏꯃꯥ ꯅꯃꯧ ꯆꯠꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯒꯤ ꯏꯃꯧꯅ ꯆꯠꯀꯗꯧꯔꯤꯕꯅꯣ ꯏꯃꯧ ꯆꯠꯄ ꯌꯥꯗꯦ ꯂꯥꯛꯑꯣ ꯉꯁꯤꯗꯤꯅꯦ ꯏꯃꯥꯒ ꯑꯣꯏꯅ ꯇꯨꯝꯂꯨꯔꯁꯤ ꯃꯥꯒꯤ ꯃꯅꯥꯛꯇꯒ ꯆꯪꯉꯨꯔꯅꯨ ꯑꯌꯦꯡꯕꯤꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯅꯦꯝꯒ ꯄꯨꯟꯅ ꯃꯅꯦꯝꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯍꯤꯞꯂꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯇꯨꯝꯊꯕꯗꯤ ꯌꯥꯕ ꯅꯠꯇꯦ ꯃꯥꯒꯤ ꯑꯁꯣꯏꯕ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯉꯁꯤꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯁꯨꯝꯅ ꯑꯁꯣꯏꯕ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯃꯥ ꯅꯣꯡꯃꯗꯁꯨ ꯈꯜꯂꯨꯗꯕꯅꯤ ꯅꯤꯡꯊꯧꯗ ꯃꯥꯅ ꯇꯧꯈꯤꯕ ꯑꯁꯣꯏꯕꯁꯤꯡ ꯑꯗꯨ ꯉꯁꯤꯗꯤ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯕꯁꯨ ꯄꯣꯛꯂꯛꯂꯝꯃꯤ ꯅꯤꯡꯊꯧꯒꯤ ꯏꯆꯝ ꯆꯝꯖꯕ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯃꯇꯧ ꯑꯗꯨꯗ ꯑꯌꯤꯡꯕꯤꯅ ꯌꯥꯔꯅꯤ ꯃꯇꯥꯒꯨꯝꯅ ꯁꯦꯜ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯊꯦꯝ ꯊꯦꯝꯗꯨꯅ ꯂꯧꯊꯣꯛꯄꯤꯈꯤꯕꯅꯤ ꯂꯧꯕ ꯌꯥꯕ ꯂꯧꯔꯕ ꯃꯇꯨꯡ ꯊꯥꯅꯤꯜꯒꯤ ꯁꯦꯜ ꯊꯨꯝ ꯋꯥꯠꯇ ꯄꯥꯗꯕ ꯃꯇꯧ ꯑꯁꯤꯗ ꯑꯃꯨꯛ ꯃꯃꯥ ꯂꯩꯈꯝꯅ ꯁꯤꯟꯗꯨꯅ ꯊꯥꯅꯤꯜꯗ ꯂꯨꯍꯣꯡꯈꯤꯕꯅꯤ ꯋꯥꯈꯜꯁꯤꯡ ꯑꯁꯤꯅ ꯉꯁꯤꯗꯤ ꯑꯌꯤꯡꯕꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯌꯥꯝꯅ ꯋꯥꯔꯧꯖꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯅꯤꯜ ꯉꯁꯤꯗꯤ ꯑꯌꯤꯡꯕꯤ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯇꯨꯅ ꯑꯌꯤꯡꯕꯤꯒꯤ ꯃꯔꯝꯗ ꯋꯥ ꯀꯌꯥ ꯑꯃ ꯍꯪꯂꯝꯃꯤ ꯄꯇꯤꯅ ꯏꯕꯨꯡꯉꯣ ꯑꯆꯨꯝꯕꯅꯤꯀꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯤꯡꯊꯧ ꯍꯥꯏꯕ ꯑꯉꯥꯡ ꯑꯗꯣ ꯑꯣꯟꯊꯣꯛꯅ ꯆꯝꯈ꯭ꯔꯕꯖꯥꯠꯅꯤ ꯍꯧꯖꯤꯛꯇꯤ ꯃꯔꯜ ꯃꯊꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯂꯧꯕꯤꯈ꯭ꯔꯦꯗꯅ ꯊꯥꯅꯤꯜ ꯃꯥꯅ ꯅꯍꯥꯟ ꯃꯈꯩ ꯄꯨꯜꯂꯤꯕ ꯅꯤꯡꯊꯧ ꯑꯁꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯌꯤꯡꯕꯤꯒ ꯍꯥꯟꯅ ꯈꯪꯅꯔꯝꯃꯤ ꯍꯥꯏꯕꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯇꯁꯦꯡꯅ ꯏꯀꯥꯏꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯝꯃꯤ ꯊꯥꯅꯤꯜꯅ ꯏꯅꯦ ꯅꯤꯡꯊꯧꯗꯤ ꯁꯦꯜꯁꯤꯡ ꯑꯗꯣ ꯂꯧꯅꯕ ꯀꯩꯝꯇ ꯍꯣꯠꯅꯗ꯭ꯔꯕ ꯖꯥꯠꯂꯥ ꯏꯕꯨꯡꯉꯣ ꯃꯤꯉꯣꯟꯗꯒꯅꯦ ꯋꯥ ꯉꯥꯡꯕ ꯉꯝꯕ ꯅꯨꯄꯥ ꯅꯠꯇꯦꯗ ꯍꯧꯖꯤꯛꯄꯨ ꯀꯔꯥꯏꯗꯒꯤ ꯑꯃꯨꯛ ꯂꯧꯔꯨꯗꯣꯏꯅꯣ ꯑꯗꯣ ꯑꯌꯤꯡꯕꯤ ꯃꯁꯥꯅ ꯈꯪꯅꯅꯦ ꯄꯤꯊꯣꯛꯄꯤꯔꯛꯑꯗꯤꯅꯦ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯅꯤꯗ ꯑꯇꯩ ꯂꯥꯏꯔꯤ ꯃꯥꯅ ꯂꯨꯍꯣꯡꯕꯗ ꯁꯤꯕ ꯁꯅꯥꯗꯣ ꯑꯗꯨ ꯐꯥꯎꯕ ꯅꯤꯡꯊꯧꯅ ꯄꯤꯈꯤꯕꯅꯦ ꯍꯥꯏꯅꯩꯅꯤ ꯅꯪꯕꯣ ꯊꯥꯅꯤꯜ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯇꯁꯦꯡꯅ ꯏꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯋꯥꯗꯨ ꯃꯈꯥ ꯇꯥꯕ ꯄꯥꯝꯗ ꯏꯅꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯩꯃ ꯆꯠꯂꯒꯦ ꯍꯥꯏꯔꯤꯔꯣ ꯍꯣꯏ 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 ꯆꯠꯂꯣ ꯆꯠꯂꯣ ꯈꯔ ꯈꯔꯅꯦ ꯍꯦꯛ ꯀꯣꯏꯊꯣꯔꯛꯎ ꯏꯅꯦꯒꯤ ꯅꯥꯛꯇ ꯍꯣꯏꯅꯦ ꯊꯥꯅꯤꯜ ꯋꯥꯈꯜ ꯑꯗꯨ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯥ ꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗꯁꯨ ꯌꯥꯝꯅ ꯏꯀꯥꯏꯕ ꯍꯥꯏꯕ ꯑꯗꯨꯁꯨ ꯑꯣꯏꯔꯤ ꯋꯥꯈꯜ ꯑꯗꯨ ꯐꯨꯝꯕꯪꯅꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯑꯌꯦꯡꯕ ꯑꯃꯗ ꯌꯦꯡꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯊꯥꯅꯤꯜ ꯃꯃꯤꯠ ꯑꯗꯨ ꯀꯨꯞꯇ ꯂꯩꯔꯝꯂꯤꯕ ꯃꯤꯁꯛ ꯑꯅꯤ ꯑꯗꯨꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯑꯌꯤꯡꯕꯤ ꯁꯅꯥꯁꯤꯡ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯄꯤꯗꯨꯅ ꯇꯥ ꯅꯤꯡꯊꯧ ꯅꯆꯟꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯅꯆꯜ ꯋꯥꯈꯜ ꯈꯔ ꯊꯦꯟꯈ꯭ꯔꯦ ꯁꯅꯥꯁꯤꯡ ꯑꯁꯦ ꯂꯧꯁꯤꯟꯕꯤꯌꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒ ꯑꯩꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕꯗꯣ ꯑꯩ ꯄꯥꯝꯃꯤ ꯃꯄꯨꯔꯣꯏꯕꯅ ꯏꯟꯊꯣꯛꯄꯤꯔꯕ ꯅꯨꯄꯤ ꯑꯃꯅ ꯀꯔꯝꯅ ꯌꯨꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯒꯅꯤ ꯑꯩꯁꯨ ꯏꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯗ ꯄꯥꯝꯃꯤ ꯅꯤꯡꯊꯧ ꯅꯨꯡꯉꯥꯏꯇꯅ ꯑꯌꯤꯡꯕꯤ ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯑꯣꯏꯕꯅ ꯅꯐꯝꯗ ꯑꯁꯣꯏꯕ ꯀꯌꯥ ꯑꯃ ꯇꯧꯈ꯭ꯔꯦ ꯁꯅꯥꯁꯤꯡ ꯑꯁꯤꯃꯗꯤ ꯄꯣꯛꯈꯣ ꯇꯥ ꯅꯤꯡꯊꯧꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯃꯤꯀꯞ ꯊꯣꯛꯍꯟꯕꯤꯔꯦ ꯅꯤꯡꯊꯧ ꯁꯅꯥꯁꯤꯡ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇ ꯌꯦꯡꯉꯤ ꯃꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯑꯌꯤꯡꯕꯤ ꯁꯅꯥꯁꯤꯡ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯄꯤꯔꯛꯂꯝꯃꯤ ꯅꯤꯡꯊꯧꯁꯨ ꯎꯄꯥꯏ ꯂꯩꯇ ꯁꯅꯥꯁꯤꯡ ꯑꯗꯨ ꯂꯧꯁꯤꯜꯂꯝꯃꯤ ꯅꯤꯡꯊꯧꯅ ꯑꯌꯤꯡꯕꯤ ꯉꯁꯤꯗꯒꯤꯗꯤ ꯏꯇꯧ ꯊꯥꯅꯤꯜꯒ ꯅꯪꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯖꯔꯣꯀꯣ ꯂꯩꯀꯥꯏꯒꯤ ꯅꯕꯨꯡ ꯑꯃ ꯑꯣꯏꯅ ꯅꯪꯕꯨ ꯕꯣꯔ ꯄꯤꯔꯕꯅꯤ ꯇꯥ ꯅꯤꯡꯊꯧ ꯃꯥꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕ ꯃꯐꯝ ꯑꯗꯨꯗ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯏꯈꯣꯡ ꯑꯁꯤ ꯊꯥꯡꯗꯨꯅ ꯆꯪꯂꯔꯣꯏ ꯃꯄꯨꯔꯣꯏꯕꯅ ꯏꯟꯊꯣꯛꯄꯤꯔꯛꯂꯕ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯒꯤꯗꯤ ꯅꯨꯡꯁꯤꯔꯕ ꯏꯄꯥꯝ ꯂꯝꯗꯝ ꯅꯠꯇꯅ ꯀꯅꯥꯗꯁꯨ ꯆꯪꯖꯐꯝ ꯂꯩꯇꯦ ꯀꯅꯥꯅ ꯅꯪꯒꯤ ꯅꯄꯥꯝꯗ ꯆꯠꯂꯣ ꯍꯥꯏꯈ꯭ꯔꯒꯦ ꯍꯥꯏꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨ ꯉꯛꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯂꯝꯃꯤ ꯊꯥꯅꯤꯜ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯏꯇꯥꯎ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯅꯪꯅ ꯇꯧꯕ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯇꯥꯎ ꯅꯪ ꯀꯩꯁꯨ ꯂꯥꯟꯗꯦ ꯂꯥꯜꯂꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯗꯤ ꯑꯁꯣꯏꯕ ꯇꯧꯔꯤꯕ ꯃꯤꯗꯨꯗꯅ ꯍꯥꯏꯒꯗꯕꯅꯤ ꯑꯌꯤꯡꯕꯤ ꯑꯩ ꯅꯉꯣꯟꯗ ꯀꯩꯁꯨ ꯁꯥꯎꯗꯦ ꯅꯪꯒꯤ ꯑꯁꯣꯏꯕ ꯑꯃ ꯅꯪꯅ ꯉꯁꯤ ꯆꯨꯝꯊꯣꯛꯆꯕ ꯉꯝꯕꯁꯦ ꯑꯩ ꯇꯁꯦꯡꯅ ꯄꯦꯜꯂꯤ ꯉꯁꯤꯗꯒꯤꯗꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯁꯤ ꯑꯌꯤꯡꯕꯤ ꯀꯞꯇꯨꯅ ꯃꯩꯇꯥꯆꯧ ꯑꯩ ꯇꯁꯦꯡꯅ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯛꯄꯤꯌꯨ ꯁꯣꯏꯔꯨꯔꯕ ꯑꯩꯒꯤ ꯈꯣꯡꯊꯥꯡꯁꯦ ꯃꯇꯨꯡ ꯇꯥꯕ ꯄꯨꯟꯁꯤꯗ ꯑꯁꯣꯏꯕ ꯌꯥꯎꯍꯟꯗ ꯃꯈꯣꯏ ꯇꯥꯆꯧꯒꯤ ꯃꯔꯨꯞ ꯊꯣꯛꯅ ꯍꯤꯡꯖꯒꯦ ꯊꯥꯅꯤꯜꯅ ꯀꯩ ꯀꯞꯄꯤꯅꯣ ꯀꯞꯀꯅꯨ ꯁꯤ
ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯪꯕꯨ ꯐꯨꯔꯔꯣꯏꯌꯦ ꯅꯤꯡꯊꯧ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯊꯥꯅꯤꯜꯁꯨ ꯅꯣꯛꯇꯨꯅ ꯍꯣꯏ ꯍꯣꯏ ꯏꯇꯥꯎ ꯍꯟꯗꯛ ꯊꯦꯡꯅꯕꯗꯗꯤ ꯏꯇꯥꯎꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯣꯏꯍꯟꯁꯤꯀꯣ ꯅꯤꯡꯊꯧꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯝꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯦꯝꯃꯁꯨ ꯃꯥꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯅꯤꯡꯊꯧꯅ ꯃꯥ ꯀꯩꯗꯧꯔꯒꯦ ꯌꯥꯆꯪꯂꯛꯄꯁꯤꯗ ꯃꯥꯡꯒꯣꯜꯗ ꯐꯝꯃꯒ ꯂꯩꯔꯤꯁꯤꯕꯣ ꯆꯥꯛ ꯑꯝꯇ ꯊꯣꯡꯗ꯭ꯔꯕꯣ ꯏꯃꯨꯡꯂꯣꯝꯗꯒꯤ ꯏꯕꯣꯍꯜ ꯁꯥꯎꯅ ꯍꯩ ꯆꯠꯂꯣ ꯅꯄꯥꯝꯗ ꯆꯠꯈ꯭ꯔꯣ ꯑꯩ ꯏꯕꯣꯍꯜ ꯊꯪ ꯑꯁꯤꯗ ꯆꯞꯍꯟꯒꯗꯧꯔꯤꯅꯦ ꯅꯪꯅ ꯕꯥꯕꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯃꯦꯝꯃ ꯄꯦꯗꯨꯅ ꯏꯃꯥꯅꯅꯦ ꯑꯋꯥꯡꯒꯤ ꯅꯅꯦ ꯇꯊꯣꯠꯀꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯗꯣ ꯏꯃꯧ ꯑꯣꯏꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯉꯁꯤꯗꯣ ꯃꯥꯡꯒꯣꯜ ꯀꯥꯔꯨꯔꯤ ꯑꯗꯨꯒꯤ ꯅꯪꯅ ꯌꯥꯔꯛꯂꯣꯏ ꯍꯥꯏꯗꯅ ꯅꯄꯥꯅ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯕ ꯑꯁꯤꯅꯤ ꯅꯤꯡꯊꯧ ꯅꯣꯛꯇꯨꯅ ꯏꯃꯥ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯅꯆꯥ ꯌꯥꯔꯦ ꯕꯥꯕꯥ ꯂꯨꯍꯣꯡꯕꯁꯦ ꯅꯆꯥ ꯌꯥꯔꯦ ꯏꯕꯣꯍꯜꯗꯣ ꯍꯔꯥꯎꯅ ꯍꯩ ꯑꯁꯦꯡꯕ꯭ꯔꯅꯤ ꯅꯪꯕꯣ ꯑꯁ ꯑꯩꯈꯣꯏ ꯄꯥꯕꯁꯤꯗꯤ ꯃꯤ ꯏꯀꯥꯏꯔꯤꯀꯥꯟꯁꯤꯗ ꯍꯩ ꯃꯃꯥ ꯑꯩ ꯉꯥ ꯂꯩꯔꯨꯒꯦ ꯆꯥꯛꯇꯣ ꯊꯣꯡꯒꯠꯄ ꯍꯧꯔꯝꯃꯣꯀꯣ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯔꯦ ꯏꯄꯥ ꯅꯨꯡꯉꯥꯏꯔꯦ ꯑꯁ ꯏꯆꯥ ꯅꯨꯄꯥ ꯅꯨꯄꯤ ꯊꯤ ꯈꯪꯗꯣꯔꯕ ꯍꯩ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯆꯥꯛꯇꯣ ꯊꯣꯡꯂꯝꯃꯨ ꯃꯦꯝꯃꯁꯨ ꯍꯔꯥꯎꯅ ꯏꯕꯨꯡꯉꯣ ꯑꯗꯨꯅꯤꯗꯅ ꯏꯆꯥ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯏꯃꯥ ꯅꯨꯡꯉꯥꯏꯔꯦ ꯅꯤꯡꯊꯧ ꯉꯁꯥꯏ ꯑꯏꯪꯕꯤꯅ ꯄꯤꯔꯛꯄ ꯁꯅꯥꯁꯤꯡ ꯑꯗꯨꯕꯨ ꯃꯃꯥꯒꯤ ꯃꯐꯝꯗ ꯄꯤꯔꯛꯂꯝꯃꯤ ꯃꯦꯝꯃ ꯉꯛꯅ ꯅꯪꯒꯤꯁꯤꯕꯨ ꯑꯏꯪꯕꯤꯗꯒꯤ ꯂꯧꯔꯛꯂꯤꯔꯣ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯑꯁꯦꯡꯕ ꯍꯥꯏꯌꯨ ꯃꯥ ꯑꯩꯅ ꯂꯧꯕ ꯅꯠꯇꯦ ꯃꯥꯅ ꯄꯤꯔꯛꯄꯅꯤ ꯃꯦꯝꯃ ꯁꯅꯥꯁꯤꯡ ꯑꯗꯨ ꯂꯧꯁꯤꯟꯗꯨꯅ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯥ ꯆꯥꯛ ꯊꯣꯡꯂꯨꯈꯤꯒꯦꯀꯣ ꯆꯪꯂꯣ ꯆꯪꯂꯣ ꯅꯪꯁꯨ ꯃꯃꯥꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯕꯒ ꯅꯤꯡꯊꯧ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯃꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ ꯅꯤꯡꯕꯅ ꯑꯃ ꯊꯨꯡꯕꯅ ꯑꯃ ꯑꯗꯨꯕꯨ ꯈꯨꯗꯤꯡꯃꯛ ꯄꯦꯟꯊꯣꯛꯂꯒꯦ ꯅꯤꯡꯊꯧ ꯃꯥꯏꯊꯣꯡ ꯑꯗꯨ ꯑꯗꯨꯃꯛ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯁꯤꯡꯕꯨꯜ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯐꯝꯃꯤ